Auto driver amana mahaki auto da lupa lakh 18 yauba bag ama passenger amana hundoklambabu pukchel chawna mapugi mafamda thinbikre. Haukiba June gi tang 18 gi numidang pung 8 rom taba matamda Mizoram gi Lawngtlai da miyoi kaya amana mayum-mayumda pothanaraba matamda Lawngtlai Part 3 dagi Henry Lalhmingmuana apokpa Laltawmliana di mahaki numituma gi aroiba passenger amabu Hotel Husop dagi tongaktuna puri. Matang asitadi Henry na numit aduda thokadaba thaudok-sing amasung mahakna pukchel chawna miyamni ikai khumnarakadaba mawongda thabak ama tauruni haibadi khanglamde. Myanmar dagi businessman aduna Henry gi auto da lupa lakh 18 yauba bag ama kauduna hundoklamki. Passenger aduna auto driver maming amasung tonga iba auto adugi registration number khangaudabana mahakna wakhal wana leirami. Adubu laibak faribadi auto driver oiriba Henry na khanglappa mikupta bag adu thinthaba taudana hotel aduda amuk halaktuna thinbiramki. Lawngtlai Auto Rickshaw Owners Association gi President si Zathianga na Lawngtlai Post ta fongdorakpagi matung inna passenger aduna auto adu Assam Rifles Camp manakta leiba Hotel Husop tagi tongaktuna Lawngtlai Part 3 fauba tongakibani hairi. Passenger aduna driver amasung gari gi registration number singbu khangaudabida mahaki bag adubu hundoklam lekhanlaga wakhal wana hotel da hanlakpada auto driver oiriba Henry na pukchel chawna bag adubu hotel da thinbiram kibani hairi. Masigi thaudok asidagi miyamna Henry Lalhmingmuana gi pukchel chawba thawong adubu maikai kayadagi thagatpa fongdoknaduna ikai khumnaba utnarakli.